Kangpokpi District New Keithelmanbi Police Station konba K Senam khul ki Chainage Number 38 amasung 39 gi marakta ngasi ayuk pung mapanung tabada Ching Ningkhaikhraba matungda Ngasi Numityungba Matungda ani Suba Oina Amuk Hanna Ching Ningkhaikhraba hairi Presna fangba pawman hai ngasi ayuk pung mapanung tabada Ching Ningkhairakhre matam khara lambi faunaba yadan laiki Mari lainaba singna mafam adu sengdoklaba matungda matam khara lambi faunnaramnabane adumainama ngasi Numityungba Matungda Amuk Hanna Ching Ningkhaikhrabadagi makatana lambi faunaba yakitre mafam adugi miyamga loinana mari lainaba singna lambi faunaba yanaba excavator yauna heavy machinery kaya sizinaduna sengdokpagi thabak chathari Nagalambaromda Senapati District ki manungchana laiba Maram Paren Rota Ching Ningkhaibagi thodok ama thokhi thodogadana maram oiraga Manipuri ki Nagaland chatpada khudongchadaba kaya mayuknare hairi Kamjong District ki Loksing Village tasu Ching Ningkhaibadagi khudongchadaba kaya mayuknare haina pawasina makhatari